Marui Pau Pizari. Chahi tara rongi matungda Janimsta ahanba oina koki operation pangthokre. Amadi Manipur State Drug Policy Chanaba Honabagi Ayaba Lady Haina Health Minister L. Kumar na Fondokre. Kurumzari meeting tabiri basing butaram noksari paus sandok na pizari. Chahi tara hena Janimsta koki operation pangthok ludrabagi matungda ngasidagi pangthok pa hokre. Ahanba oina masagi chahi nifurom helabi nupiyama mai pak na koki operation pangthokre. Operation gi mangoina na pangthok pa pamuising unabada neuro expert oina Janimsta lakraba Dr. Parkinson, surgery gi head of department Ningombam Jitendra, medical superintendent and Ranbir amadi associate professor Thoi Behen bana saruk yaki. Dr. Parkinson na haikibada Janimsta mahagna lakhiba numit khara khakta Ngaiba oirabasu patient sing yengduna lairiba khudong chaba sing season aduna pangthok payaba operation sing pangthokani haiki. Dr. Jitendra Ningombamna Sahitara hena Janimsta kokta shokpana maram oiraga pangthokadaba operation pangthoktana Lanai Hospital da oina layeng handuna lakli. Thawong asi daitama pungfana loba ngamdaba singna ohenkhibani. Janims ki director ki khuthangda haibadagi neurosurgeon oina Dr. Parkinson tharakhibani. Janims da lairiba khulai sing season aduna pangthok payaba koki operation sing pangthok lagani haiki. Ba khoi sar matamang director W Motilal na neurosurgery ki operation me am to birami adu hojik lep khre koina lep khre khoi hona dab sunate doctor sing hadi khoi appointment to na khotna adu bu somehow to ki de sing asi dia khoi gi lai ro praja sing awa ba se ko ne haba thajaba mangal ma ure aduga wali ba pochei sing habadi ventilator gumba monitor gumba akhoi gi tangai phadaba patient ma Yung matamda patient dugi welfare gi well-being gi aduga patient sigi akoi life saving ba adugumba instrument equipment wali basing si akoi authority na piba ngamlagadi subsoi choidana Janims asi akoi one of the best institute of India da chalakani lena na madu chanba channa ma oikhraga akoi gi lair ba praja miyam asigi damakta Janims na akoi lena akoi doctor community singna Akoi mayam si sewa henam pungfana to ngani habasi haki thajabani. Associate Professor Thoi Behen bana Janims da lairiba department khudingma khulai wataba laite layeng badile pa yadabani na lairiba khulai singa se season aduna layeng duna lakle chahi tara hena Janims ki specialist doctor head of department aranba report biduna operation tawhandana tolop saduna lakli sel puthokpa ngamdabana koki operation tawramdaba kaya Janims da Ataba senpamda operation pangthokpa haure haiki. Basic equipment creditum lay. Unfortunately, akoi neurosurgery Sarmotilan director chakiba de mathang retired of the lake kibani. Ade Janims horakanda neurosurgery gi faculty ama happy. Unfortunately, masi private hospital no kagre aduga sarkar gi phamdong yai tong singi manak to in office ama kai sida thabuk sudok dogdana promotion kagi aduga mana si tauba yaroi hena adum thingjindana si wali tau leibani adu lai phobdai ngasi di khoi gi Dr. Parkinson state government amadi health department na thabire aduna khoi gi arei bakrasiga khoi hojaga dore hoi khoi gi awat pobudi lei awat polei taba kanam leiroi Manipur da khoi hoji equipment maroi bakra wali maroi na neurosurgery oti se honaba ina sesagi work station machine nam wali madu khoi atu mutam na leibi ona khoi director da request tujaga Manipur State Drug Policy Chanaba Yana Lady Haina Health Minister L. Kumar ngasi Hotel Yaifabada Pangthokpa Drug Amadi HIV ga mari leinaba mifam hogdokpagi thoramda phongdokre. Indian Harm Reduction Network Manipur na sinduna pangthokhiba thoramaduda Minister Kumar na makhata na haikibada policy asina nishana sohallaba mioi amasung imung manungi mioi singbu hanthana yengbagi chatnabi hongdokhan bangam lagani policy asi mai pangna pangthok pangam nanaba mari leinaba department amadi lanai lup singi poktak taramna okani haiki Matega koi state policy mak sem toksi na haibagi mategi test understanding amadi koi matega koi lei hai aduma matega nyura ai koi assembly session mang da sok mai ka beda ai yamna honorable chief minister ke wise saja aduma I'm very happy that honorable chief minister has agreed to have a tea together with all the dignitaries coming from outside
pung madu pung manga da pung manga da ko fix to ju ado hai manga se ko amtung famen naraga ko ji chief minister he is the head of the government the madu da ko na khana ga to ba state policy frame to ba kan the role of the chief minister the responsibility of the chief minister is very important and that's quite irresponsible. Thoramadu Saruk Yakiba Education Minister T.S. Rajesh Yamna, Sarkar Asana Drug Ki Mayokta Paikat Libatabagasi Mioibigi Mayokta Paikat Panate, Mayai Kaba Nishagi Mayoktani Haiki, Indian Harm Reduction Network Manipur Chapter President Hizam Dinesna, Policiasi Mai Pak Nana Batongan Tonganba Department Singapore Natabak Tomina Bachangi, Nisa Taduktuna, Hingnabagi Lambi Tiba Thorak Liba Mio Singda, Maikai Kiadigi Jaiting Biduna. Wakal hantahan badagi hanagi lambi da chat kiba yaurakli masi kannana bathabak paikhat patangai fade state policy sem labasu ekhoi gi wakhalon hana semdok pana hena maru oi haiki I problem si phanna bane di khona ba alto se kudam oina education department so education na dum tawba police department so police ki moi thokpa dum re health department so health department na thokpa dum social welfare so moi tongan tongan chapa mayam se akoi pulap punjan naraga issue si pulap thengnamina na ba na guiding principle oina ba state drug policy ma semaga madugi policy do makha da punna drugs ki issue problem se thengnana bagi adugi ahan ba khongthang oina policy se semak na ba kamaina kari phibam da semaga di phagada ge adugi mapan de gi lakpa expert sing ri manipur si gi manipur de le expert sing mayam se punjan naraga policy ma puthona na bagi pandam Naga Puruk ki maru marang hunbagi kumhai lui ngaini gi thoram ngasi None district ki manung chanba Longmai gi common ground da pangthokli thoram aduda PHED minister L Dikho amadi tribal and hills ki minister N KST Tamenglong gi MLA Samuel Jandai MLA Laisio Kaising MLA Awangbau Newmai MLA Khasim Bashum UNC gi president Gaidon Kamaina chingba myoi kyana saruk yaduna thoramasi pangthokli thoramasida nat ki thoranga loinana cultural program kaya su pangthokli lui ngaini festival asi yamna artha laiba amadi naga singi yamna maru oiba festival amani haina UNC gi president Gaidon Kamaina Fongdorakli. Luingaini is very important in the recognition of this significance of this important festival. Government of Manipur have to declare general holiday on this the 15th February. Again, the Government of India Ministry of Tourism has already listed this festival as a tourism festival of India to bring all the Nagas, because if we concentrate only to some certain location, it may not be possible for other districts people to come enjoy. Here on rotational basis, we organize this festival on rotational basis. Tamenglong, Zandal, Sanapati, Okul. This year, here in Longmai. Kishan credit card paiduna loan lauriba lawmi singgi oiba amadi loan laudaba lawmi singda kanaba piba crop insurance handak chahigi oina lawmi singda tohandabagi maram karigino haina Federation of Farmers Club Manipur na thadorokpa cherol aman hairi cherol asina makha taraduna crop insurance lawmi singda tohandriba si bank kira insurance company gira natraga sarkar gi marala haina hanglakle mamang chahi lisinganiga Tara tareta ising ichaw na maram oiduna lawmi miyam gi lanthum mayam ama mang takhan khrabani crop insurance asi tawram labadi kharadang oirabasu lawmi singi awaba kokadabani hairi crop insurance tawhandrabani na bank ki sel toliba lawmi singa chawna awaba mayok na hale Manipur sarkar na mamang sahigi ising ichaw adu state calamity ni haina lauthokpaga loinana Bharat sarkar gi maikai digi lupa crore chamaga kuntra lakh humphumanga piragani haina media da phongdokiba leikhre Federation asina kisan card Pairiba lawmi singi loan kokpi naba memorandum ama chief minister da pishin baga loinana miyam gi numita su unaduna wari sanakre tongan ba loisang digi report fawba kaukre hauzik fawbagi oinadi loan kokpi bagi wafam leitri sathariba assembly mifam manung da wafam masi khana binaba appeal tawrakli Sagol poni yokhatnaba Manipur sarkar na thausil thaurang kaya paikhatnaba honarabasu hauzik makidi sagol poni gi maraibak tambang ngamdre Poni sagol chahi khudingi masing hantarakle sagol asibu loiriba mapu singnadi awaba khudong sadaba kaya mayok nari poni sagol na mangkiba tarabadi sagol kangjaisu lamdam asida mamingta oina leihaurakadra haina sagol mapu singna akiba fauri hiramasda report ama mangba yabagi fitamda leiraba
lamdam asida khakta fangiba poni sagol masing asi yangsin binaba wanpa maram oiduna sahi khudingi masing hantarakli survey chathaki ba matamda thengnari ba poni masinga ministry da pi riba report ta yauri ba masinga sauna khenaba leibana maram oiduna sagol mapu sing khudong chaba amata phangdana ngasi se wana leli sagol poni lamdam asida khakta fangi amasung sagol kangjei lamdam asida gi hokibani haibada chauthok sa lamdam asigi miyamni 2016 da pangthokiba livestock survey da poni masing asi lesing amaga chamaga nipani hairi adak chathkiba field survey tawu matamda poni masing asi subnagi chatruk ka khara khaktamak thengnaraki report asina maram oiduna poni hairi basakol makhal asi मांखिबा याबगी अकीबा लेरे हाइब रिपोर्ट ता पोनी याउरी हौखिबा सरकारी मतमदा पोनी योखटनबगी दमकता थबक थोरम कया पाइखलमनी मसिगी मनुंगदा हैंगांग केंद्रगी मनुंगदा लेरिबा पोनी सेंचुरी पार्क अमसुंग थांगबन केंद्रगी मनुंगदा लेरिबा पोनी पार्क ngasi ममिंगतगी ओइ यंगसिन बिनबा लेतबना तादुना लेरी संगाई फेस्टिवल अमसुंग तोंगान तोंगान बा टूर्नामेंट सिंग सिंदुना अपान लेबाक्तगी सानरुई सिंग लाक्तुना लंगदम असिदा सगोल कांगजै सानरी टूरिज्म डिपार्टमेंट सिंदुना पांगथोकिबा संगाई फेस्टिवल दा सगोल कांगजै असि यामना मरु सरuk ama oina hapchile sagol mapu sing na thengnari ba kudongsa ba sing mapu sing gi manungda w brondon na hai kibada thengnari ba khwaigi maru ba kudongsa da ba asi sagol gi sakta pham oiram ba sing mangtharak pana maram oiduna kudongsa da ba kaya mayongnari pen pat lai ba degi porom pat lai ba pat khai je am building construction tawgrabni fal area da lai ba poni jingje lampen pat sakta ba ngata ne ba aduna hojik nung tasalaga di moi sakta bam lai roi laitrabni na sorok to loin ka khala ne ba laitabadagi sorok to lai ba khoi polythene gumba plastic chachalaga naba de food poisoning oiba aduma tawrani adu mathang tarak badana road accident mayam thone ba aduma mayam jine khoina yamna khoi boni loi ba kanguna yamna wajari je adak pangthok khiba nupi sing gi oga polo tournament da australia team captain oi saruga khibi Billy Maskana Pondor Kibada, Sakol Kanzi, Horok from Odibalandam, Asida Latina, Polo Sana Bagi Kutung Sava Panga Asi, Yamna Nungaiba, Amasung Sakok Saningai Amani, Masagi Haksang picture of a su, Sana Bagi Madam da Haisingba, Amasung, Pangal Kanbana, Indiabu representative of Manipuri, the Makiva people, Gamdabani Haida Pondoraki. So we came over with no expectations because it's completely different to what we're used to. I mean, all our horses are a lot taller, about 15 hands, and we use 52, 53-inch mallets. And so at first we were all a bit, how is it going to work, la la, and then we got on the horses and they're just amazing, and it all happened so quickly, and it was just incredible. It's takes a little, it's a very different, but it's an amazing game, and I think it's even more fun than what we do at home. So I just wish there were more ponies like that around the world where we could do it for fun. Sakol Kangjai gi horak fam oibani hairiba lamdam asida poni mangkiba matamda Sakol Kangjai mamingtagi oina leihoragani maram aduna matam chani na section thorang kaya paikhat pi tangai fadaba lei video journalist Sanjoy Galwani na paudam jariba Michael Jibnam ISTV News Paugi marak thadna atenba break matang lagzari Manipuri luhong kayo magamari lena na makal khudingi furniture items singda up to 50% discount pijari. Asida natana modular kitchen khakta oina lebiba matamda dining set ama khudol oina tamjari. Ngasi maglengching biraksi Movel Furniture near Imphal College. Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi uchu sengaktaba Haksang Soktarakpa, Tumba Chaba Yaraktaba, Kong Hamba Nungarakaba Singbu, Panba Ngamba Matangairaba Upaidi, Jolip syrup, Amasung capsule. Diabetes Singidamakta, Jolip capsule Chabiu. Ngasidi, Suara Hajunge. Ture, Ture. Kari naman tuti. Masa kari yawza? Sidi, Yosi na ninhe. Matsigi Yosidi, Tata Tiskoni ne. Dudi sanagi mo yang na sinbayang dre. Kay do ina? Kanano? Kay ina? Kay do biyo? Masipum na. Noi lay bidi gari ahan maga tong ngam dre. Pura laga tong ne khali ba namay do kay dro. Senbun puthok lay bidi ngam dra. Senbun puthok na lay ngam dra su Imphal Finance ta salo. Ai jo ahan ba lay ngam dra Imphal Finance ta ge loan oine lori. Imphal Finance na nong manung da gari loan lobu ya bu tong cha ba pijari. Adom na pam mo khali gari kuring mak lobu be ya gani. अमुका हन तराम नक्चरी मखाता पाओ भारत के प्राइम मिनिस्टर नरेंद्र मोदी ना स्पोर्ट्स यूनिवर्सिटी की जत्रा हुनबल लाकप मतमदा लिसिंग अनि तरा निपान की मतुंगदा मणिपुर दा
Asian Games ki main venue ohenbiu haina memorandum bishinna banumit ni chupna More Trade Center satharakiba tongan balup singi mifam gi aroi banumit ngarang warep lokre lup singa dudi Tamil Sangam More Gurkha Samas More Maitai Council More Hill Tribal Council amade Manipur Confederation Chamber of Commerce and Industries Imphal ne mifam aduna laukiba topa warep singi manungda Manipur gi chingi manung hanjinba district singda sports infrastructure semgatpa Tokyo da pangthokadoriba Olympic Games ki matungda Manipur da main venue ehenna takshinba haina warep lokre Sky Hospital da Manipur da ahanbo oina chahi manga ga tha taruk khakta ngairiba nupa macha ama heart ki anaba ama balloon dilatation of pulmonary valve stenosis tawduna mai pak na layeng kre hairi Sky Hospital ki chairman and chief cardiologist Dr. L Shyam Kishore na angang asi congenital heart defect na maram oiduna Manipur gi mapan da layeng basat kadaba du Sky Hospital na lem na operation asi pangthok pani haiki Imphal Dimapur lambida tata truck amada hidak managi polam sing puramba mioi ahum polam sing aduga loinana Imphal East ki narcotic cell na fare makoi sing adudi Muhammad Amir Khan Kwakta ward number 3 Muhammad Abdul Haq Komidok Sorok Mapal Kairang amadi Muhammad Abdul Hasim Pawitek maning laikai dagi ni haidi Lamdam asida leiba Catholic Society ki makhada salaiba school singda underground organization amaga karigumba hiram kharada yanadabadagi matam kharagi mamangdagi athingba thamlakhrabasu van service tauriba transporter singdi makhatana service tauri haina Little Flower School Students Transporter Union na thadorokpa cherola manakhangalakli cherolas na makhatara nakal anida yanadabana maram oiduna transporter singda akaiba soidana laklagani haibasi thazaba lei hairi nakal ani na khongpham khara handokna duna yashinaba purakpiu amadi solakadaba kayadagi ngakthoknaba mari leinaba authority singda appeal tawrakli Tholakadaba ki bakaya leirakpana transporter singi service su lep nabagi maram ama oirakpa yai hairi mari leinaba singna yashinaba puraknaba hotnabiu amadi sarkar asina sumidyang sangduna waroshin purakpiu haina association asina appeal tawrakli loshilakpada maruiba pau amuka napizari Chahi tararomgi matungda Jenims ta ahanbo oina kopi operation pangthokre Manipur State Drug Policy Janaba Hongnabagi Ayaba Lady Haina Health Minister L. Zenjakumar na Fongdokre. Mining tabiri basting bu amukan na krumsari.